Imes padoming tabiri basingwa ahan waktada binitana taram noksa bagaloyana kurumjari. Hauzik paudamasigi maroya pau pijari. Go to village amadi go to hills case ke masina sarona kungang lisingani chatru drama palrom konsinbang ramle haina Chief Minister N Birena Haikre. Chief Minister's Help for All scheme ngasi langmaidong da hodokre. Numit nini tathagadaba Mari Suba State Thaki Pancakes Lat Championship amadi trial selection lisingani kunmathoi kunithoi ngasidagi hokre. Loinana Rani Kamlapati Railway Station ngasi Prime Minister Narendra Modi na sangaduna lebak miyamda kathokre. Mapungoyo palo birasi. Imphal West District ki Go to Village 2.0 ngasi Chief Minister N Birena Eco Tourism Park Salam Thongkhongda pangthokpa singlem laba thora amada hodokre. District Administration Imphal West na sinkiba thoramadu ngasidagi horaga lakliba tang 13 phawba numi humni chupna chathagani. Thoramadu da tongan ba department sing stall sing hangduna miyamda department sing asina makhoigi service sing phanghalli. Ngasigi thoramadu da Chief Minister N Biren, Education Minister Sorok Khaibar Rajen, Agriculture Minister Oinam Lukhoi, Rajya Sabha ki MP Lesem Basana Zauba, Deputy Speaker Manipur Legislative Assembly Kongkham Robindro, Manipur Buildings and Other Construction Workers Welfare Board के Chairman Haikam Dingo, MLA Singh, Dr. Chapam Ranjan, Paunam Brojen, Karam Syam, Adaksha Imphal West Zilla Parishad RK Taruni, Chief Secretary Dr. Rajesh Kumar, Administrative Secretary Singh, Zilla Parishad Member Singh amadi atay lenga ki official Singh na saruk yakhi. Thoramadu wangaladuna Chief Minister N Birena hai lenga asi miyam gi mateng pangnaba leibani. Kanagumba kharadi makhoi masal yetnaringaida prajagi yaifanaba thabak tohodre. BJP lengana Go to Village, Go to Hill hodorakpada makhoi kharadi ngaunare. Go to Village hodolibasi prajagi phangpham thokpasing adu pinabadi. CM na makha takibada miyangi kananabagidamata paikhaliba Go to Village amadi Go to Hills ki thaba asina chaurakna khungang lisingani chatru humdrama parom hauzik phawbada konsinba ngamle. Masida natana Chief Minister ki Haksel ki Tengbang CMIST scheme makhada miyoi amamda health card piduna lupa lak ani phawbagi lemna ana layeng bai khudong chaba phangale. Hauzik card asi paiba miyoi lak manga gi mathakta leire aduga mipum khudingda ana layeng khudong chaba phangana bagi damakta Prime Minister ki Ayushman Bharat scheme gi makhada lupa lak manga gi khudong chaba phangale. Hauzik phawbada Ayushman Bharat scheme gi card miyoi lak ahum dasmik manga romda phangankhre haiki. Mayam the Mating Pangan of Lakpani. Mayamgi Labor Sarkar to get in a Aquina Lucing Bama, Mamagi, Pampire, Mayamgi, Satung the people, Yenan with Sinjabudani. Dog Asing Badi, Nasiki Sarkar Praja Mayamgini. Aduna Aquina Prajazing it has among the Naba. Honorable Prime Minister Gedum was Subke Sat and Puramaku Sakata. She did the Dharmaki Canabalite, Krishna Nebalite, Isai Ebalite, Aduga. Hindu overlaite, Sanamahi overlaite, any late, Mio Iba have a port, Sapu Purga Satpaduni. Joasampo District Singhar Subdivision in Manung Chanalaiba, Vihang Police Station Nakonba, S. Second Village, Lalholuf Singh ambush Tobada, a Sopadagi, Caesar Hospital, Langol Amadi Asan Rappers, Multi Speciality Hospital, Headquarter, Isaiah South, Mantri Pukri de Ladiba, Asok Pasing, Manipuri Governor La Ganeshan Nangasi Zatuna Yangsing Cray. Governor na layeng duna lairiba asok pasing wari watai sanaduna makoigi haksang ipibam hangbagaloyana yamna thuna phanaba paujel piki amadi kudol tamki hauzik miyoi marina Caesar Hospital gi ICU gi General Male Medicine Ward ta asok pamari amadi personal amana Air Multi Speciality Hospital IGR South ta layengli. Manipur da haukiba pung kunmari da punba miyoi lising ama sani ni put taret COVID test tobada miyoi kuntra manga nauna COVID positive oiba thengnabadagi ngasigi COVID positive oibagi changcha da ani dasmek ni pan yauki
पुंगफम असदा मियोय मरीना लेखिद्रे कोविड पेंडेमिक से संदोरकपदगी ngasi फावदा मणिपुरदा मियोय लाख अमा लिसिंग कुनमरी चौंगा तरा तरेट कोविड पॉजिटिव ओइबा थेंगनाख्रे मियोय लिसिंग अमा समापन यांखै हुमदोइना लेखिद्रे अपुनबा टेस्ट तौखिबा मिगी मसिंगना लाख 39,332,313 सुख्रे मालेम पुंबगी ओइना कोविड पॉजिटिव केस crore 15,94,9,9 सुमना मरफुनिथोय यौरे केस ngasi gi manungda miyoy लाख यांखै माथोय लिसिंग तरा तरेट चनिपान यांखै मरीना लेखिद्रे अदुगा नारंबदगी फखिबना मियोय crore 12 लाख 92,9,9 चाम हुमद्रा तरेट सुख्रे कोविड पेंडेमिक असदा पॉजिटिव केस ख्वाइदगी मसिंग याम्बा लेबाग USA न ओइरी लेबाग असदा अपुनबा मियोय crore 3 लाख 13,400 चाम मौद्रा कोविड पॉजिटिव ओइबा थेंगनाख्रे इंडिया न केस crore 3 लाख 94,9,9 चौंगा 13 थेंगदुना अनि सुबदा अमदी ब्राजील न केस crore 2 लाख 13,9,9 सहम निफुनिथोय थेंगदुना अहम सुबा कोविड पॉजिटिव केस मसिंग याम्बा लेबाग ओइरी चीफ मिनिस्टर एन बिरेन हौदोखिबा चीफ मिनिस्टर्स हेल्थ फॉर ऑल स्कीम ngasi कक्सिंग डिस्ट्रिक्ट की ओइना हेल्थ एंड वेलनेस सेंटर लांगमैदोंग दा हौदोखरे स्कीम असि कानाबा डिस्ट्रिक्ट असि की कैरक अमदी लांगमैदोंग की खुंगंग अनि असिदा अहानबा ओइना मियामदा फंगनगदौरी स्कीम असि की ngasi हौदोकपगी थरमदुदा हियांगलम एसि की एमएलए डॉक्टर वाई राधेश्यामना अथोबा मिथुंग स्टेट मिशन डायरेक्टर एनआईसीएम मणिपुर डॉक्टर एन श्यामजाइन थरमपु लोयना सीएमओ कक्सिंग टीएस राजेन लांगमैदोंग जीपी की प्रधान वाई बेदपति अमदी कैरक जीपी की उप प्रधान रतनना अखना मिथुंग सिंह ओइना सरुक याखी थरमदुगा मरिलेना अथोबा मिथुंग वरोल पिरदुना एमएलए वाई राधेश्यामना हाई मणिपुर की चीफ मिनिस्टर एन बिरेना सेंट्रल स्कीम सिंह की मथक्ता स्टेट की ओइबा स्कीम कया होदोक्तुना मणिपुर की लाइरबा प्रजासिंगना अरुबा अनाबा लाकपदा पैसा पुथोक्तुना लायेंगबा ngamdaba matamda mateng piduna lakli masigi mathakta mipum khudimak masa लायेंगबगी खुदोंग चाबा पिगदबनी हाइना हेल्थ फॉर ऑल स्कीम असि होदोकपनी स्कीम असि माय पाहनबदा असा वर्कर सिंह मेडिकल स्टाफ सिंह खक्तनतना लोकल पीआरआई मेंबर सिंह गिसु असौबा थौदांग लई हाइखी मिपुम खुदिमक अदुगुम्बा माव हिंजनबगी लायेंजनबगी खुदोंग चाबा फंगदबनी पिगदबनी माना खंगजदगसु खै नमदुना लौगदबनी पिगदबनी हाइबगी वखललोंदा हेल्थ फॉर ऑल हौदोक्तना ngasiदी खै मिटमांगदा यावरे लामैदोंदा यावरे लेकाय अनि ngasi hayengदगी हौरनी असि मतम खरगी मनंगद लोरगा थन्नबा लेकाय सिंगदा सोइदना चलगा अखै खुन अमता लेकाय अमता चिथदना युमथोबदी हेल्थ फॉर ऑल each and every person ngasi ki tharamadugam marilena tharamapugi warol piraduna state mission director NICM manipur dr n syamjaina phondokibada ngasi kaksing district ki oina hangdoliba chief minister's health for all scheme asi manipur gi oina nipal subani november tha asigi manungda manipur gi district khudimakta scheme asi hawdoknaba pandam thamli asama de health workers na yum da lakpada miyamna doctor nate haiduna thawoidaba tawbiganu मखोगी मतेंगदगी मियामगे अनाबा लायंगदौरिबनी मियामना लोसन बतौदना स्कीम असि कानाबा लौबियु हाइना अपील तौखी अदा आहलमन मयामदा अइना मरुय मिंसिंग जगतोइसे युमदा लापु मतमदा इथिजना लोसन बिदबा लाइबा मयामसिदा मी किया ले मी मरी ले नत्रा मंगा ले kana yengba yai hadu len de yengthok ke horo moi si takta yaudi takta nate na khanbi gam moi da koi bi gam ba moi du bi khulai sida yam thuna khoi du खुद तो वाली शाबे जाके नहीं आधे डॉक्टर कोई पुंग तरह आधा डॉक्टर काल दिन पुंगा वो डॉक्टर कोई डॉक्टर तरुक नहीं आता मिसे अभी त्रिपाठी अपोकपा कर्नल बिप्लब त्रिपाठी ना सलिबा थासी होकिबा तंतराम दोइदा सिंहात सब डिवीजन चुआचामपुर की बेहांग पुलिस स्टेशन मनुंग चन लेबा एस सेकेंड लेबा 46 असम राइफल्स के आउटपोस्ट दा अपोकपा अपोकपी गलोयना अहिंग यारेक लुरगा हलकपगी लंबीदा एस सेकेंड विलेज मनाकता यूजी सिंगी अटैक अमदा लेखिदबदा सेंट पॉल इंस्टीट्यूट चुआचामपुर ngasi अभी त्रिपाठी ना लाइबक्तिबा थौदो अदुदा लेखिदबदा थमोय सोकना नुंगाइतबा अमसुंग अवाबा फोंदोकपा ओइना स्कूल छुट्टी थादोखरे अभी त्रिपाठी चही तरेट चही असिगी जून थादगी सेंट पॉल इंस्टीट्यूट असिदा क्लास 2B दा तमलखिबनी अभी त्रिपाठी ना लेखिदबगी अवाबा फोंदोकपा मरी लेना किड्स वर्ल्ड की कोऑर्डिनेटर सिंहाई हमना हाइकिबदा महैरोय अमा इंस्टीट्यूट असिदा मिंग हेक सनखिबदगी महाक अदु अखोगी अंगांग ओइरबनी अंगांग अमा लेखिदबदा ममा अमगी अवाबा अदु कनानासु खंगबिदे हायदुना नुंगसिजरबा महैरोय अमना लेखिदबदा फावरिबा अवाबा चाइना अदुबुसु फोंदोखी नुंगसिजरबा महैरोय असना लेखिदबगी अवाबा फोंदोकपा ओइना
suti lauthokpani amadi awaba taraba imung adubu thaujanbinaba mapu magi maphamda khurumjari haina chingahemna makhatana phongdoki. With a heavy heart, St. Paul's Institute express our deepest sorrow upon the loss of these beautiful souls. May the Almighty bless the departed souls and also give courage and comfort to their loved ones to bear the irreplaceable loss. The school declares a day of mourning on the 15th of November 2021, that is today. We close the school showing our love, our regard, our respect to our dear Abir and the beautiful souls. Kaksing District Pancake Salad Association KDPSA Pancake Salad Association Manipur PSAM amasung Indian Pancake Salad Federation IPSF ki miyang makada Mari Subha State Thaki Pancake Salad Championship amadi Trial Selection 2021-22 ngasidagi Kaksingda haudokre. Kaksing Makhalaikai da laiba Children's Park Community Hall da numinini supna sathagadoriba championship amasung trial cum selection haudokpa thoramaduda Dr. Huidrom Jitian Social Worker Intending Candidate Hianglam Elsina Athoiba Mitung KSIS Kennedy Social Worker Intending Candidate Kaksing Elsina Tharamapu amasung Muhammad Shakir Ahmad Special Social Worker Intending Candidate Wobogai Elsina akhana mitung na saruk yaki. Kaksing Thoubal Impal East, Impal West amasung Bisnupur District amasung Manipur Police ki team puna team 3 ki nupa sanaroi chama amasung nupi humpu puna cham humpuna saruk yari. Ngasidagi haudoliba championship asigi sorama oina state asigi coaching amadi referee singi refresh program su pangthokani hairi. District Hospital Thoubal ki staff nurse case Anitana COVID-19 isolation team District Hospital Thoubal kusam naraga sahi humpugi mathawaiba post COVID patient singi nomagi oiba health checkup camp ama District Hospital Thoubal gi MOPD da pangthokre. Ahaloraba post COVID patient singda x-ray blood test urine test na singba tongan ba test kaya khudong chaba piba galoyana ahal singna hakjang phana lainaba masana tawjaba yaba exercise kaya busu takiba kemaduda CMO Thoubal Y Nokulamadi District Hospital Thoubal gi emergency medicine Dr. E Sandeep Kumar su saruk yaduna staff nurse case Anita nakachaba Kambal Singh su ahal singda kudol tamki kemaduga marilena staff nurse case Anita na phondolakpada Hokiba sahi lising ani kungi March thadagi COVID-19 isolation team District Hospital Thoubal gi supervisor oina thaupurakpa matamda isolation centers da laikiba ahaloreba singasna thengnakiba kudong chadaba kaya amadi yumda hankraba matung makhoina makhatana check chatpada thengnaramgadaba kudong chadaba awaba kaya dubu khara makai mateng pangboina medical superintendent amadi CMO Thoubal gi ayaba lawro matung ngasigi kemasi pangthokpani ngasi test tawkraba patient sing makhatana mathangi sayolda amuhana test tawduna ahal sing asigi check asi adumak follow up tawgani haina phondoraki. Maruana pada ngasi bangtok seri one day health check up for post COVID elderly patient api jayi humpu mutak laiba imai bin sing COVID na khabasing jo akoi da anam mana koi isolation da admission to raga leberam bang matane ma babun sing se han sing se aduga ma moina discharge to karo matung da aina telephone da through telephone da to raga moi health ki assessment se tum continuation to raga laksa bani duna adum to raga pasta koina kana bang khradi anam mana han sing se koi moi health check up chapangam da base ai chapangam da wa economically was no transportation was no the moising am the bedu da ina CBC ina hospital ki medical superintendent amasung medical officer ani dagi ayaba lo saraga akoi gi isolation ki team barwina na one day health check up to jabani. Artist Training Cum Educational Research Center Atarac Impal Sinduna pangthokiba Nepal Subha State Level Manipuri Modern Song Competition 2021 gi Best Singer Akham Robinson Taduna Lemjaningai Oiraba title asi lokre loyana Mangiras Nongthomba amadi Irom Payal anina mathangsana second best singer amadi third best singer gi title lokre puna participant humdra lakpagi manungda top 19 online gi khuthangda khangalaba matung ngarang ayu pung 10 ta matamda Imphal gi Jam Hall da pangthokiba grand finale da lemjaningai oiraba title singasi
खंगतखिबनी बीजेपी मणिपुर प्रदेश की कोर कमिटी की मेंबर्स ओरिबा फॉर्मर मिनिस्टर गोविंदास कोंथौजमना ग्रांड फिनाले की थरम अदु हौदोखी एटेरे की प्रेसिडेंट सबिता सौबामना मिफम मपु ओइना पांथोकिबा थरम अदुदा इम्फाल ईस्ट डिस्ट्रिक्ट अध्यक्ष पी बिमोलाना अखना मिथुंगलेन ओइना सरुक याखी CIC Wangu Laifam Hospital da mathau tominariba mabung mokpa oibasing namase masal oibasing ningol chakobagi thoram hospital asta pangthokre Kaksing district ki manung da laiba CIC Wangu Laifam hospital asida ana layangi thabak thoram sing da punna mathau tominariba doctor nurse paramedical staff lab technician amadi grade 4 na sing ba thabak tawibasing mabung mokpa oibasing na hospital asta laiminariba mase masal oibising bu pokmina ba mase masal magni khanduna sahi amagi manungda amungtang pangthokpa ningol chakobagi thoram ngasi punna chaklen jaminaduna mase masal oibisingda angamba kudol posting piduna mabung mopagi mari hena sesinanduna hospital asida makhatana ana layangi thabak thoram singda kathokpaga loyana miyamgi damakta seba tominanaba phirepsu longminakre Hospital Management Committee की मियोई सिंगसु पुनः सरुक याकिबा थरमदुदा COVID-19 की पेंडेमिक फर्स्ट वेव अमदी सेकेंड वेव दा हॉस्पिटल असना मास टेस्टिंग अमदी मास वैक्सीनेशन दा स्टाफ सिंग लोकिबा थौदांग सिंगबु माइकई कयादगी अपेनबो वाफों कयासु फोंदो नरकिबसु लैख्रे हाइनसु Hospital Management Committee की थौदाम दमेना हॉस्पिटल असिदा मथौ तोरिबा डॉक्टर सिंग नर्सिंग अमदी स्टाफ सिंगबु थागतपा फोंदोरखी ngasi ahingsu Kaksing range samadi masigi makhada leba bid office ki staff singna loksi pata akanba drive chathakre ngasi drive ta usek lang nipan phagalak pagloyena asiba usek ahumsu thengnarakhi chathakiba drive ka mari lena en munal maitai range forest officer Kaksing na paumi singda haikibada haukiba November tang amadagi hauna Kaksing district ki maroiba wetland singda left na tharakpa drive singda usek lang ama phauba phangkidabada अखोई यामना चाउथोकचरुबनी अदुबो ngasi drive da loksi pata usek lang nipan yauna usek asibasing phangba sima yamna ikai ningai ni munalna makha taraduna miyam da usek lang thakpa madi nomai kaptuna usek hatpagi pau piba miyoida lupa lising tara pigani haibai wafam na hongna na ningsing ki munalna makha dana haikibada district asigi manung da leiba airgun पाइरिबसिंगना अथुबदा मनाक नकपा फॉरेस्ट ऑफिसिंगदा रिपोर्ट तौरनबसु खंगलकली ngasi gi drive ki manung chana papal dagi air gun amasu verification damak phagalakhi Imphal East District ki Irilbung Police Station ki manung chanba Khongman Zone 1 da leiba nga gi dukan toba SK Fish ki yung gi thongal da sakhang dabasingna timer IED bomb ama thamlamle bomb adu ken amada gari galoina fit tawraga thamlamkhibani imung manungna ayuk pung taruk rom tabada gate hangdolubada bomb adu thengnarakibani bomb thamlamliba dukan adu gi maming Aribam Sasi Kumar Elias Bung sahi nipumathoi apokpa lekhidraba jitiasor kawi mahak Manipur Fish and Egg Traders Association gi joint secretary gi thausu puribani matang khara gi mamangda KCP People's War Group ki miyoi amana phone amadi wasa ki kuthangda sell gi demand tawrakiba lai bomb adu sell gi demand ga mari lena toramba yai haina thajanari bomb laire haiba tabadagi police da pau piram matung police ki bomb expert team laklaga lokhala matung ayupung maparom tabada Imphal East ki Khengjong Singh gi water supply manakta asoyangam yauduna pokayan kre hairi All Community Development Organization More Okadongi Sahi Lisingani Kulumdoi Pauba Pampugadaba Nongna Kalaba Office Bearer Singh Executive Member Amadi Advisory Board Singi or taking ceremony Gitara Amangasi Akodongi Office da Pantokre Loop asigi nongna Pampugadaba Kalaba Singh Adudi President da TS Buddha Mite Vice President da S Ibofisha Amasung RK Lokendro General Secretary da L Kamalamadi Kesier da WCM Zai Yauna Office Bearer Singh Executive Member Amadi Advisory Board Yauna Punamioi Kunmarini Ngasigi Otaking Ceremony Aduda Nupi Kunai Sakwat Lamjing Luki Lusing Bising Yauki Ngasi ayu jiri bangi babu prada laiba conference hall da korirol aiba ai bisingi pausana pangi hiyangai sedinabagi thoram Manipuri Literary Association malajiri bamna siduna Imphal gi aiba ai bising mutaramno okpamadi sereng sedinabagi thoram pangthokre pangthokiba thoramadu N Mohendra Singha Secretary Bharatiya Dalit Sahitya Academy Manipur Manipuri Literary Association malagi Chairman F Ahmad Amadi Edward M K Advisor Korirol Aiba Aibi Singi Pausana Pamna President Member Sing Oya Dice da Pangki Thorongi Manung Chana Jiri Bamadi Imphal gi Aiba Aibi Kuntra Romna
masa masana ijaba sairengsu pathoki amadi malaziri bangi myoy singda lairiksu khusinaki amasung N Mohendra Singha Secretary Bharatiya Dalit Sahitya Academy Manipurna malagi mafamda selgi tengbang su piki Manipuri Literary Association malaziri bamna tha kudingi pangthokpa saireng changdamnabada Moirangthem Saityabathi Debina handak thagi point of month oikre integrity da yumpham oina pangthokiba saireng changdamnabaduda mahakna mako oikibani malana sinuna lebak ningba thimda pangthokiba class 10 dagi graduate ki thakta leiba mahiroigi gi saireng changdamnabada Moirangthem Tomai Hilghat na iba saireng lamdam asi topida haiba saireng na pharta kre Nauna samlakiba National Education Policy lakpasna lamdam asigi tongan ba sothaduna leraklaba pukai kaya yokhatpa ngamgani haibagi thajaba thamli haina Manipur Technical University gi VC Dr. Bhabeshwar Tongbramna phongdokre ngasi Government Dance College campus ta ki marks amadi thangta observation committee na sinna pangthokpa thangta day kam 6 ke marks felicitation ceremony gi tharamda athoiba mitunglang warol piraduna Dr. Bhabeshwar na lamdam asigi Tana thana yadraba kala sing yokhatnaba honariba sing asigi mahai National Education Policy lakpagloyena honariba adugi mahai lemna manglaroi phongdokhi ngasigi tharamaduda thangta gidama kathoklaba sintak purel singda achamba kudol pidna ikai khumna utpagloyena second online leiteng thanghai competition da makong mathang tarakraba singdasu mana mathum sing yenthokhi Tharamaduda Ningthaujam Ajit Kumar President ki marks Dr. K. Indra Kumar Assistant Professor GP Women College amadi S. Tondang Coordinator Ayush na tharamapu amadi akanaba mitunglan oina saruk yakhi loyana thangta gi ojasing amadi mahiroi kaya su saruk yakhi Hujik thangta tamhogdaba mayam hujik degree level da laiba master level da laiba natraga engineering toriba natraga vocational da toriba mayam sing sisu adu lowbagi Kaigino the education system is multidisciplinary and high. Aduga koi target si matang mayam later. Aduna sigi manung sita hana thangta nungsida na lakpa mayam musu. Adunata na thangta nungsijara basu magi education curriculum maduna yaw pangdeva mayam dusu huzikti adugi khudong sabadu later gani. Tribal Freedom Fighter Birsa Munda gi mapok kumonbu Janjatiya Gaurav Diwas haina Bhopal da pangthokpagloyena Prime Minister Narendra Modi na lebak asigi ahanba world class model Rani Kamlapati Railway Station ngasi hangdotuna lebak miyam da kathokre Railway Station sida International Airport singna phangliba kudong chabasing phangani Public Private Partnership ki makhada private company amana lupa crore jamri yankairom sangna Railway Station si sakhibani miyambu control taunaba sangpa amadi thokpham tongan ba gate sing lei platform yaunaba gi lift amasung escalator sing lei miyoi satatagi lising ama chama phawba phamnaba gi mafam lei train sing thagadaba sakhigadaba amasung thunglabagi matam khanganba e-power station gi mafam punamak ta install tawna thamli hairi ngasi thadarakiba report abagi matungina Delhi da dengue na naba mi gi masing lising manga sani humdra henkre masing ase lising ani tara manga gi matungda khwaidagi wangbani hokiba sayolda anauba case lising ani chonga humdarom oiki hokiba sahi singda oikiba dengue case lising ani tara tarukta lising mari samri kuntrama thoi lising ani tara treta lising mari chatre kuntaru lising ani tara ni panda lising ani chatre maudrani pan lising ani tara panda lising ani sumna kuntrataru amadi lising ani kundana lising ama sumna humdrani thoini lising ani tara manga da laina siyamna paksana sandoraki October khakta dengue case lising tara chatuk yauki sikhibagi sangsu wangki hairi haujarabada maroyapa amukana pijari Go to village amadi go to hills case ki masina sarona phungang lising ani chatru humdrama panrom konsinbang ngamle haina Chief Minister N Birena haikre Chief Minister's Help for All scheme ngasi langmaidong da hodokre Numit nini sathagadaba mari suba state thaki pancake salad championship amadi trial selection lising ani kunmathoi kunithoi ngasi dagi hokre loidana Rani Kamlapati Railway Station ngasi Prime Minister Narendra Modi na sangaduna lebak miyamda kathokre ngasi gidi paudam pijaba matang ngasi loisinjare miyeng tapiri basingbo khurumjare